ꯊꯝꯖꯔꯤ ꯍꯧꯖꯤꯛ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 2 ꯇꯥꯈꯤꯕꯒ ꯂꯣꯏꯅꯅ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯉꯁꯤ ISSLC ꯑꯦꯛꯖꯥꯝꯒꯤ ꯐꯣꯜ ꯂꯥꯎꯊꯣꯛꯂꯒꯅꯤ ꯇꯨꯡꯂꯥꯎꯕꯤꯒꯤ ꯊꯧꯗꯣꯛꯀꯤ ꯃꯇꯥꯡꯗ ꯍꯥꯏ ꯀꯣꯔꯠꯇ PIL ꯊꯥꯔꯛꯈ꯭ꯔꯦ ꯀꯥꯝꯖꯣꯡꯒꯤ ꯑꯦꯇꯦꯛꯁꯤꯗ ꯁꯦꯟꯇꯔꯅ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛ ꯂꯧꯈꯠꯀꯅꯤ ꯀꯣꯀꯣꯃꯤ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯊꯧꯗꯣꯛ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯒꯤ ꯈꯨꯠꯅꯤ ꯑꯔꯥꯟꯕ ꯑꯃꯁꯨꯡ ꯃꯤꯌꯥꯝꯕꯨ ꯂꯥꯟꯅ ꯂꯝꯖꯤꯡꯕꯅꯤ MP ꯑꯣꯐꯤꯁ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯆꯪꯂꯛꯄ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯀꯥꯝꯖꯣꯡꯒꯤ ꯈꯨꯜ 3ꯗ ꯂꯥꯟꯗꯥꯔꯝꯂꯦ ꯌꯨꯝ ꯑꯃꯁꯨꯡ ꯀꯩꯊꯦꯜ ꯃꯩ ꯊꯥꯗꯣꯛꯂꯝꯂꯦ ꯁꯤꯅꯥ ꯀꯩꯊꯦꯜꯗ ꯅꯣꯡꯃꯩ ꯄꯥꯟꯗꯨꯅ ꯅꯨꯄꯥ ꯑꯃ ꯁꯣꯛꯂꯦ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ ngasi nungalamdai Kamjong districtki Indo Myanmar ngaukhayda laiba Namli Wangli amasung akoiba khunsingda laiba Tangkhun Naga khunjasing amasung michamsingda target tawduna attack chathabagi thawongbu Coordinating Committee of Manipur Integrity Kokomina akanba mawongda nungnangwa phongdokli committee asigi cherol amada ngaukhayda tholiba thawdo asiga mari leinana MLA oiriba amana phawa attack chathakibasing adu Myanmarda base tawba Kuki National Army Burma KNAB amasung makhoina chaminariba People's Defense Force na ngaukhai wangmadagi chatharakpani haina phongdokpa leirabana yamna nungsa thiningai oire hairi KNFB amadi PDF na chatharakpani hairibache tasengna oirabadi irang asi communal class natraga ethnic conflict amani haina lawba yaroi masidi ngaukhai wangmadagi lansilaklaga foreign gi khulai paibasingna India manungda leiba India gi citizen singda chathaba attack amani hairi India gi national sovereignty territorial integrity border security amasung internet security framework India gi national sovereignty territorial integrity border security amasung internet security framework ta atamnana singnabani haibase khangkham thoi maram aduna India government gi Ministry of Home Affairs Ministry of Defense amasung atai central security forcing lising ani subna kulumdoi gi medagi deploy tawraga athuba matamda irang laksinanaba honasi hairi Komigi maikaidagi international border da oiriba security gi phibam singi oina complaint kaya lagli border security surveillance amasung intelligence ki lakhwatliba chekchin thawrang mayam maraksida matau karamna pungpham amatada khul mayam attack chathalibano haibase khanghanpham thoi hairi Kokomigi maikaidagi Kamjonggi Wangling Namlida ngasi tholiba thawdo asi ethnic violence oirabra natraga mapan lebaktagi lakpa foreign gi khulai paibasingna India gi international boundary thugainaba honnabra hainasu hangli hauji oiriba irang asigi phibam asi yenglaga irang thokpa yaba Indo Burma ngaukhai gi saruksingda security gi chekchin thawrang hengalanba nakal amada tongdaba awangba thaki inquiry chathaba amasung atopa lebaktagi India da attack chatha loidabagi thajaba India gi miyamda pigadabani hairi Board of Secondary Education Manipurna lauduna pangthokiba chahi asigi high school leaving certificate examination 2016 ki result hayeng nungthin pung 3 taba matamda lauthulangani hairi result asi BOSEP ki website DigiLocker amasung main region dagi website singda phongani haina board sigi secretary S Setalan Saramagi cherol amana hairi ngasi numiyungba matung pung 23:30 rom taba matamda Kuki militants-ni jingnabasingna Sina Kaitheng khun tamna nongmai kapsilakpada nupa ama yet thangba pambo amasung nangangi sarukta nongmai maru kaya panduna sokle hairi soklaba nupa adudi Chingpeng Sang Ruiba Thamari apopugi ming Pemrayo Ruingba kaui mahak khudakta Urkhun district hospital da pukatuna layengki maki phibam thoidokpa khudong thiningai oidere hairi ngasi nahaunana nongmai kapsilakwa asida tha ani hena khul asibu breakdown
दा ꯑꯣꯟꯊꯣꯛꯄꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯧꯕ ꯑꯦꯇꯦꯛꯅꯤ ꯍꯥꯏꯅ ꯁꯤꯅꯥꯀꯩꯊꯦꯜ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯇꯛꯊꯣꯛꯅꯕ, ꯕꯪꯀꯔꯁꯤꯡ ꯁꯤꯗꯣꯛꯅꯕ ꯑꯃꯁꯨꯡ ꯂꯨꯇꯔ ꯍꯤꯜ ꯔꯦꯟꯖ ꯃꯅꯥꯛꯇ ꯂꯩꯕ ꯀꯦꯝꯞꯁꯤꯡ ꯇꯛꯊꯣꯛꯅꯕ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯗ ꯇꯛꯁꯤꯟꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯂꯦꯞꯂꯦꯟ ꯇꯤꯄꯨꯏꯕꯨꯡ ꯂꯝꯕꯤꯒꯤ ꯆꯤꯡꯈꯣꯡꯗ ꯇꯤꯡꯄꯤꯕꯨꯡꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯀꯦꯝꯄꯔ ꯒꯥꯔꯤ ꯑꯃ ꯈꯥꯝꯗꯨꯅ ꯂꯩꯔꯕꯁꯨ ꯅꯣꯡꯃꯩ ꯀꯥꯞꯄꯗ ꯆꯦꯟꯅꯕꯁꯤꯡ ꯐꯥꯗꯨꯅ ꯆꯩꯔꯥꯛ ꯄꯤꯕ ꯉꯝꯗꯦ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯥꯡꯂꯨꯞꯁꯤꯡꯒꯤ ꯅꯨꯄꯤ 1,000 ꯍꯦꯟꯕꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ, ꯊꯕꯛ ꯁꯨꯕ ꯅꯣꯝꯗꯨꯅ ꯁꯦꯟ ꯇꯥꯟꯕ ꯑꯃꯁꯨꯡ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯗ ꯆꯥꯎꯅ ꯑꯄꯟꯕ ꯄꯤꯕꯒꯤ ꯃꯥꯌꯣꯛꯇ ꯋꯥꯀꯠ ꯃꯤꯐꯝ ꯑꯃ ꯊꯥ ꯑꯁꯤꯒꯤ 6ꯇ ꯁꯤꯅꯥꯀꯩꯊꯦꯜ ꯈꯨꯟꯗ ꯆꯠꯊꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯁꯤꯅꯥꯀꯩꯊꯦꯜ ꯁꯅꯥꯟꯂꯣꯡꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯇꯥꯡꯈꯨꯜ, ꯃꯩꯇꯩ, ꯅꯦꯄꯥꯂꯤ ꯑꯃꯁꯨꯡ ꯑꯇꯩ ꯀꯥꯡꯂꯨꯞꯁꯤꯡꯅ ꯁꯔꯨꯛ ꯌꯥꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯆꯝꯁꯤꯡꯗ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝ ꯀꯥꯞꯁꯤꯟꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄ ꯑꯁꯤꯗ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯑꯊꯨꯕ ꯃꯇꯝꯗ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯅꯕ ꯇꯛꯁꯤꯟꯈꯤ꯫ ꯉꯁꯤ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯅꯥꯝꯂꯤ ꯋꯥꯡꯂꯤꯡ ꯑꯁꯥꯝ ꯈꯨꯂꯦꯟ ꯀꯀꯥ ꯑꯃꯗꯤ ꯑꯂꯣꯌꯣꯗ ꯌꯨꯝꯀꯩ ꯀꯌꯥ ꯄꯥꯛꯇꯛꯅꯅ ꯃꯩ ꯊꯥꯈꯤꯕ ꯑꯃꯗꯤ ꯃꯤꯆꯝ ꯃꯤꯌꯥꯝ ꯀꯌꯥ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯈꯨꯠ ꯆꯥꯎꯅ ꯌꯥꯎꯏ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯗꯨꯅ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯂꯨꯞ 5 ꯃꯊꯪꯁꯤꯅ ꯑꯃꯨꯀꯣ ꯑꯣꯜ ꯃꯅꯤꯄꯨꯔ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ, ꯄꯣꯏꯔꯩ ꯂꯩꯃꯔꯣꯟ ꯃꯩꯔꯥꯄꯥꯏꯕꯤ, ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ, ꯑꯃꯋꯣꯚꯥ ꯀꯣꯍꯔ ꯑꯃꯗꯤ MSFꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯔꯛꯂꯤ꯫ ꯉꯁꯤ ꯀ꯭ꯋꯥꯀꯩꯊꯦꯜ ꯑꯈꯥꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯑꯃꯨꯀꯣꯒꯤ ꯑꯣꯐꯤꯁꯇ ꯂꯨꯞ 5ꯒ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯑꯃꯨꯀꯣꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯟꯖꯣꯏ ꯁꯣꯏꯔꯈꯥꯏꯕꯝꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯏꯪ 2019ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯔꯒ ꯊꯣꯛꯂꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯍꯧꯖꯤꯛꯁꯨ ꯂꯣꯏꯕ ꯂꯩꯇ꯭ꯔꯤ꯫ ꯀꯔꯝꯕ ꯃꯇꯝꯗ ꯑꯃꯗꯤ ꯀꯗꯥꯏꯗ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕ ꯇꯝꯕ ꯉꯝꯗꯦ꯫ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯃꯦꯟꯃꯥꯔꯒ ꯇꯥꯏꯅꯕ ꯅꯥꯝꯂꯤ ꯋꯥꯡꯂꯤ ꯑꯁꯥꯝ ꯈꯨꯂꯦꯟ ꯀꯀꯥ ꯑꯃꯗꯤ ꯑꯂꯣꯌꯣꯗ ꯄꯥꯛꯇꯛꯅꯅ ꯌꯨꯝ ꯀꯌꯥ ꯃꯩ ꯊꯥꯔꯛꯄꯗꯇ ꯅꯠꯇꯅ ꯃꯤꯆꯝ ꯃꯤꯌꯥꯝ ꯀꯌꯥ ꯑꯃꯕꯨ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯜꯂꯦ꯫ ꯃꯁꯤꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯈꯨꯠ ꯆꯥꯎꯅ ꯌꯥꯎꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯑꯃꯨꯀꯣ ꯌꯥꯎꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒ ꯆꯠꯃꯤꯟꯅꯔꯤꯕ ꯂꯨꯞ 5ꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ꯫ ꯃꯁꯤ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡ ꯄꯨꯡꯃꯨꯠ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯕ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯈꯟꯅꯕ ꯄꯣꯂꯤꯁꯤꯅꯤ꯫ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯆꯠꯊꯕ ꯄꯣꯛꯁꯤ ꯋꯥꯔꯅꯤ, ꯁ꯭ꯇꯦꯠ ꯇꯦꯔꯣꯔꯤꯖꯝꯅꯤ꯫ ꯁꯨꯗ ꯌꯥꯎꯕ ꯑꯃꯗꯤ ꯌꯥꯎꯗꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯀꯅꯥꯅ ꯈꯨꯠꯂꯥꯏ ꯁꯄ꯭ꯂꯥꯏ ꯇꯧꯏ, ꯃꯈꯣꯏꯅ ꯀꯅꯥꯅ ꯇ꯭ꯔꯦꯅꯤꯡ ꯄꯤ ꯍꯥꯏꯕꯁꯦ ꯂꯨꯞ 5ꯅ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯆꯞ ꯆꯥꯅ ꯈꯪꯏ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯁꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕꯅ ꯃꯅꯤꯄꯨꯔꯗ ꯐꯣꯡꯅ ꯃꯈꯣꯏꯅ ꯏꯔꯥꯡ ꯑꯁꯤ ꯆꯠꯊꯔꯛꯂꯤꯕꯅꯤ꯫ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯆꯠꯊꯔꯤꯕ ꯄꯣꯛꯁꯤ ꯋꯥꯔ, ꯁ꯭ꯇꯦꯠ ꯇꯦꯔꯣꯔꯤꯖꯝꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯈꯨꯗꯛꯇ ꯂꯦꯞꯀꯗꯕꯅꯤ꯫ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯂꯟ ꯊꯨꯝ ꯉꯥꯛꯄ ꯉꯝꯗꯕ ꯑꯃꯁꯨꯡ ꯃꯈꯣꯏ ꯂꯩꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯂꯝꯗꯝ ꯑꯁꯤꯗꯒꯤ ꯍꯜꯍꯟꯈ꯭ꯔꯣ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤꯕꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯃꯥꯂꯦꯝꯗ ꯏꯟꯗꯤꯌꯥꯗꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯂꯩꯕꯥꯛ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯃꯈꯧ ꯄꯣꯡꯅ ꯂꯥꯎꯔꯤ ꯑꯃꯗꯤ ꯅꯥꯄꯟ ꯇꯧꯔꯤ꯫ ꯑꯗꯨꯕꯨ ꯏꯟꯗꯤꯌꯥꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯔꯤꯕ꯭ꯔꯥ? ꯏꯟꯗꯤꯌꯥꯒꯤ ꯂꯣ ꯑꯃꯗꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯆꯠꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯑꯁꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯣꯏꯔꯦ꯫ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛ ꯑꯃꯒꯤ ꯃꯃꯤ ꯑꯗꯣ ꯃꯅꯤꯄꯨꯔꯗ ꯇꯥꯗ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯏꯟꯗꯤꯌꯥꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯂꯩꯔꯤꯕ꯭ꯔꯥ? ꯆꯍꯤ 3 ꯍꯦꯟꯅ ꯆꯠꯊꯔꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯃꯤꯆꯝ ꯃꯤꯌꯥꯝꯅ ꯃꯥꯌꯣꯛꯅꯔꯤꯕ ꯑꯋꯥꯕ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯍꯤꯡꯕꯒꯤ ꯍꯛꯁꯤꯡ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ? ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯁꯣꯏꯕ ꯄꯣꯂꯤꯁꯤ ꯑꯁꯤꯅ ꯂꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯑꯋꯥꯕ ꯅꯪꯍꯜꯂꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯑꯃꯠꯇ ꯑꯣꯏꯅ ꯊꯣꯛꯂꯛꯇꯨꯅ ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯕꯨ ꯀꯟꯃꯤꯟꯅꯕꯒꯤ ꯇꯉꯥꯏꯐꯗꯕ ꯑꯗꯨ ꯂꯥꯛꯂꯦ꯫ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯦ ꯉꯥꯛꯆꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯌꯧꯔꯦ ꯍꯥꯏꯅꯁꯨ ꯁꯟꯖꯣꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯇꯥꯡꯁꯤꯗ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫